ꯑꯗꯣꯝ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯅꯤ ꯈꯟꯕꯗ ꯅꯔꯚꯁ ꯆꯠꯄꯤꯕ꯭ꯔꯥ? ꯏꯪꯂꯤꯁꯁꯦ ꯍꯩꯗꯤ ꯍꯩꯔꯒ ꯉꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯪ ꯇꯥꯏꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯤꯝꯕꯥꯜꯗꯩ ꯊꯣꯛꯂꯛꯇꯕ ꯌꯥꯎꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯤꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯄ꯭ꯔꯤꯄꯦꯌꯔꯗ ꯑꯣꯏꯔꯒ ꯂꯩꯕꯗꯤ ꯌꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯂꯣꯋꯦꯁ ꯀꯣꯁ ꯐꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯁꯨꯡꯇꯧ ꯇꯧꯗꯅ DN ꯀꯦꯔꯤꯌꯔ ꯀꯣꯆꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯖꯔꯤ꯫ ꯕꯤꯒꯤꯅꯔꯁꯇꯒꯤꯅ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜ ꯐꯥꯎꯕ ꯊꯕꯛ ꯈꯟꯗ꯭ꯔꯤ ꯐꯥꯎꯕ ꯈꯨꯠ ꯁꯝꯃꯒ ꯆꯠꯃꯤꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯀꯣꯔꯁ ꯃꯈꯜ ꯑꯃꯅꯤ꯫ ꯀꯣꯔꯁ ꯑꯁꯤ ꯀ꯭ꯂꯥꯁ 12 ꯑꯃꯗꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯀꯝꯄꯅꯤ ꯑꯆꯧꯕ ꯊꯕꯛ ꯇꯧꯅꯤꯡꯕ, ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯃꯗꯤ ꯒ꯭ꯔꯥꯎꯟ ꯁ꯭ꯇꯥꯐꯁꯤꯡꯗ ꯊꯕꯛ ꯆꯪꯅꯤꯡꯕ, ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯊꯕꯛ ꯇꯧꯅꯤꯡꯕꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯟꯅꯒꯗꯕ ꯀꯣꯔꯁꯅꯤ꯫ ꯃꯤꯑꯣꯏ 100 ꯍꯦꯟꯅ ꯀꯝꯄꯅꯤ ꯑꯆꯧꯕꯗ ꯀꯣꯔꯁ ꯑꯁꯤ ꯌꯥꯎꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯊꯕꯛ ꯈꯟꯗꯨꯅ ꯁꯦꯂꯔꯤ ꯆꯥꯎꯅ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯔꯁ ꯑꯁꯤ ꯑꯣꯐꯂꯥꯏꯟ ꯑꯃꯁꯨꯡ ꯑꯣꯟꯂꯥꯏꯟ ꯃꯣꯗ ꯑꯣꯏꯖꯒꯅꯤ꯫ 2 days ꯗꯦꯃꯣ ꯀ꯭ꯂꯥꯁ ꯑꯃ ꯑꯦꯗꯃꯤꯁꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯥꯎꯕꯤꯔꯒ ꯃꯗꯨꯗ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯔꯕ ꯀꯥꯟꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯌꯨ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁꯣꯝꯗ ꯅꯝꯕꯔ ꯑꯩ ꯍꯥꯞꯆꯔꯝꯒꯦ, ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯀꯣ ꯑꯗꯨꯁꯨ ꯁꯤꯗ ꯊꯣꯛꯆꯜꯂꯝꯒꯦ, ꯑꯩꯈꯣꯏ DM ꯇꯧꯁꯤꯟꯕꯤꯔꯣ, ꯀꯣꯜ ꯇꯧꯒꯦꯔꯥ DM ꯇꯧꯕꯤꯒꯦꯔꯥ ꯑꯄꯥꯝꯕ ꯇꯧꯕꯤꯔꯣ꯫ ꯑꯗꯣꯝꯅ ꯃꯥꯡꯖꯈꯤꯕ ꯃꯪꯂꯥꯟ, ꯊꯕꯛ ꯆꯪꯕꯗ ꯁꯦꯜ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯧꯖꯤꯛ ꯔꯦꯂꯤꯗ ꯑꯣꯟꯊꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯣꯏꯔꯦ꯫ ꯊꯦꯡꯛ ꯌꯨ꯫